ꯑꯁ ꯇꯧꯔꯤꯁꯦ ꯌꯦꯡꯉꯣ ꯀꯩꯅꯣ ꯃꯥ ꯇꯧꯏꯁꯤꯕꯣ ꯊꯣꯡ ꯍꯥꯡꯕꯁꯨ ꯍꯩꯇ꯭ꯔ ꯃꯥꯜꯂꯦ ꯏꯜꯂ ꯂꯩꯔꯦ ꯑꯝꯇ ꯌꯦꯡꯉꯣ ꯅꯪ ꯍꯪꯕꯁꯨ ꯆꯠꯂꯣ ꯑꯩ ꯍꯪꯒꯦꯁꯦ ꯑꯩ ꯁꯨꯝ ꯈꯨꯠ ꯁꯥꯁꯦ ꯂꯤꯡꯅꯕ ꯁꯨꯝ ꯁꯥꯟꯅꯕꯅꯤꯗ ꯌꯥꯔꯅꯤ ꯁꯥꯔ ꯑꯩ ꯑꯝꯇ ꯆꯪꯖꯔꯛꯀꯦ ꯆꯪꯗ꯭ꯔꯤꯕꯣ ꯍꯥꯏꯁꯦ ꯉꯥꯏꯈꯣ ꯀꯦꯟꯇꯤꯟꯗ ꯀꯣꯐꯤ ꯂꯧꯔꯣ ꯀꯣꯐꯤ ꯍꯥꯏꯗꯤ ꯁꯥꯔ ꯅꯍꯥꯟꯒꯤ ꯑꯈꯥꯕꯗꯨꯔꯣ ꯈꯪꯉꯦ ꯁꯥꯔ ꯃꯤꯅꯤꯠ 5 ꯏꯃꯨꯡꯗ ꯁꯠ ꯄꯨꯔꯛꯀꯗꯕꯅꯤ ꯁꯥꯔ ꯀꯣꯐꯤꯗꯣ ꯀꯌꯥ ꯄꯨꯔꯛꯇꯣꯏꯅꯣ ꯄꯨꯔꯛꯑꯒꯦ ꯁꯥꯔ ꯄꯨꯔꯛꯑꯒꯦ ꯄꯨꯔꯛꯑꯒꯦ ꯁꯥꯔ ꯀꯣꯐꯤꯐꯥꯎ ꯃꯁꯛ ꯈꯪꯗꯣꯏ ꯏꯃꯥꯅ ꯅꯨꯡꯉꯥꯏꯅꯤ ꯉꯁꯤ ꯅꯪ ꯐꯖꯁꯤꯗꯤ ꯀꯩ ꯂꯧꯁꯤꯒꯦ ꯀꯩ ꯂꯧꯁꯤꯒꯦ ꯀꯣꯐꯤ ꯑꯝꯇ ꯀꯣꯐꯤꯁꯦ ꯁꯤꯗ ꯊꯛꯀꯗꯣꯏꯔꯣ ꯄꯨꯒꯗꯣꯏꯔꯣ ꯑꯗꯨ ꯄꯨꯒꯦ 와우 하은이의 심야함시대 자 커피 ꯑꯩ ꯊꯛꯅꯤꯡꯗ꯭ꯔꯦ ꯑꯗꯨꯏ ꯁꯔꯨꯛ ꯑꯩ ꯆꯥꯛ ꯂꯥꯝꯃꯦ ꯐ꯭ꯔꯥꯏ ꯔꯥꯏꯁ ꯑꯣꯏꯅ ꯄꯨꯔꯛꯑꯣ 그이노 파이라이스 하고 ꯑꯗꯨꯐꯥꯎ ꯈꯪꯗ꯭ꯔꯗꯤ ꯉꯁꯤꯃꯛ ꯍꯧꯖꯤꯛꯃꯛ ꯊꯕꯛꯁꯤꯗꯤ ꯄꯣꯊꯥꯈꯤ ꯌꯥꯅꯤ 아씨 강해 아마 장어만 만드나더라 야니 아이 두나 부를게 이마 커피지 부실라가 아무 부토라 툴리 सर फाइल दो लोबिरबो सर ꯇꯣꯝꯕ सर ꯁ꯭ꯇꯥꯐꯁꯤꯡꯒꯤ ꯄꯥꯈꯣꯟ ꯆꯠꯄꯗꯣ ꯊꯥ ꯑꯃꯃꯨꯛꯇꯤ ꯂꯦꯞꯄꯤꯔꯣ ए करिगिनु सर ꯅꯧꯅ ꯂꯥꯛꯏꯕ ꯑꯦꯁꯤꯁꯇꯨꯗ ꯄꯨꯝꯅꯃꯛ ꯁꯤꯟꯅꯔꯣ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯁꯤꯡꯗꯣ ꯃꯉꯣꯟꯗ होय सर सर도 커피 타로 프라이라이스 비로예 ꯗꯦꯟꯗ꯭ꯔꯥ ꯅꯪꯗꯤ ꯃꯐꯝꯁꯤꯗ ꯀꯃꯥꯏꯅ ꯂꯩꯔꯝꯃꯤꯕ 나